ꯃꯛꯇꯗ ꯃꯔꯨꯞ ꯃꯌꯥꯝꯕꯨ ꯕꯤꯅꯣꯗ ꯂꯥꯏꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤꯀꯣ ꯍꯪꯒꯥꯝ ꯊꯣꯡꯕꯅꯤ ꯑꯗꯨꯒ ꯊꯣꯏꯗꯤꯡ ꯑꯁꯨꯕ ꯆꯥꯔꯣꯟ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯌꯥꯎꯔꯦ ꯀꯣꯠꯅꯕ ꯈꯔꯒ ꯑꯗꯣ ꯃꯌꯥꯝꯁꯤꯒꯤ ꯀꯩꯅꯣ ꯃꯊꯦꯜꯁꯦ ꯑꯁꯦꯡꯕꯗꯤ ꯃꯔꯨꯞ ꯑꯅꯤꯅ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯅꯦꯀꯣ ꯍꯪꯒꯥꯝ ꯊꯣꯡꯕꯒ ꯊꯣꯏꯗꯤꯡꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒ ꯑꯩꯅ ꯅꯥꯔꯨꯕꯗꯩ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯗꯅ ꯂꯣꯏ ꯃꯥꯡꯈ꯭ꯔꯦꯕ ꯑꯩ ꯕꯣꯏꯁꯤꯗ ꯏꯁꯜꯂꯒꯁꯨ ꯊꯝꯕꯅꯦ ꯑꯗꯣ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠꯁꯨ ꯂꯧꯔ ꯊꯝꯕꯅꯦ ꯂꯣꯏ ꯀꯥꯏꯗꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯃꯔꯨꯞ ꯑꯅꯤꯗ ꯑꯩꯅꯁꯨ ꯇꯣꯏꯅꯗꯤ ꯃꯤꯡ ꯀꯩꯅꯣ ꯑꯩꯒꯤꯗ ꯑꯗꯨꯝ ꯂꯩ ꯀꯩꯅꯣ ꯑꯩꯅ ꯈꯪꯉꯒꯅꯤ ꯏꯁꯜꯍꯧꯗ꯭ꯔꯦꯕ ꯌꯥꯝꯃꯟꯈꯤꯗꯅ ꯌꯥꯝꯕ ꯍꯥꯏꯕꯗꯤ ꯌꯥꯝꯕꯗꯤ ꯅꯠꯇꯕ ꯑꯗꯨ ꯃꯥꯡꯈ꯭ꯔꯕ ꯑꯗꯨꯅ ꯁꯥꯎꯕ ꯌꯥꯗꯦ ꯃꯔꯨꯞ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯁꯤ ꯀꯩꯅꯣ ꯇꯧꯔꯛꯑꯒꯦ ꯃꯊꯪꯗꯗꯤ ꯈꯨꯗꯛꯇ ꯏꯁꯜꯂ ꯊꯝꯍꯧꯔꯒꯦ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯍꯟꯗꯛꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯑꯗꯨꯅ ꯅꯦꯛꯁꯀꯤꯗꯤ ꯑꯩ ꯐꯖꯅ ꯇꯧꯖꯔꯛꯑꯒꯦ ꯑꯗꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯔꯨꯞ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯅ ꯃꯔꯨꯞ ꯃꯌꯥꯝ ꯕꯤꯅꯣꯗ ꯂꯥꯏꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯁꯦ ꯈꯨꯠꯇꯤ ꯍꯥꯝꯃꯝꯅꯦ ꯑꯃꯨꯛ ꯍꯥꯝꯃꯒꯦ ꯋꯥ ꯉꯥꯡꯕꯒ ꯇꯠꯂꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯄꯨꯛꯇꯥ ꯇꯥꯕꯤꯔꯣ ꯑꯗꯨꯒ ꯁꯤꯡꯖꯨ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯊꯣꯏꯗꯤꯡ ꯌꯥꯎꯔꯦ ꯍꯪꯒꯥꯝ ꯊꯣꯡꯕ ꯌꯥꯎꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯪꯒꯥꯝ ꯊꯣꯡꯕ ꯃꯔꯨꯞ ꯑꯅꯤꯕꯨ ꯑꯩꯅ ꯑꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯩ ꯃꯊꯪ ꯔꯤꯀ꯭ꯋꯦꯁꯇꯤ ꯆꯥꯔꯛꯀꯅꯤ ꯑꯗꯣ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯦ ꯃꯤꯡꯁꯦ ꯍꯦꯛꯇ ꯑꯩ ꯌꯥꯝ ꯃꯝꯈꯤꯕ ꯅꯥꯕꯗꯣ ꯑꯗꯨ ꯆꯥꯕ ꯍꯪꯉꯒꯦ ꯍꯥꯗꯅ ꯕꯤꯁꯤꯒꯤꯗꯣ ꯑꯍꯥꯟꯕꯗ ꯍꯧꯖꯤꯛꯅꯦ ꯍꯥꯎꯔ ꯍꯧꯖꯤꯛꯁꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯤꯗꯤ ꯕꯍꯨꯠꯇꯤ ꯌꯥꯝꯃꯦ ꯑꯗꯣ ꯆꯥꯔꯒꯦ ꯀꯣꯠꯅꯕꯁꯤꯒ ꯍꯥꯎꯔꯦ ꯌꯣꯡꯆꯥꯛꯁꯤꯗꯤ ꯊꯨꯅ ꯆꯥꯕ ꯌꯥꯔꯣꯏ ꯇꯝ ꯇꯧꯔ ꯆꯥꯗ꯭ꯔꯗꯤ ꯍꯥꯏꯕ ꯑꯃ ꯆꯪꯉꯤꯕ ꯅꯋꯥꯗꯕ ꯃꯤꯒꯤ ꯆꯥꯔꯣ ꯍꯥꯏꯕꯁꯦ ꯍꯦꯛ ꯆꯥꯔꯝꯗꯥꯏ ꯍꯦꯛ ꯑꯗꯨ ꯃꯔꯨꯞ ꯃꯌꯥꯝꯗꯨꯗꯤ ꯁꯥꯎꯅꯤꯡꯉꯝꯒꯅꯤ ꯍꯪꯒꯥꯝ ꯊꯣꯡꯕ ꯈꯣꯠꯊꯒ ꯌꯥꯝꯁꯨ ꯌꯥꯝꯃꯦ ꯑꯩꯅ ꯆꯥꯛꯀꯤ ꯇꯥꯏꯞꯇ ꯆꯥꯔ ꯍꯪꯒꯥꯝꯗꯣ ꯍꯥꯎꯃꯟꯗꯅ
chả kháng ngầm thay đã hầu ra nè thời điểm vậy anh ta sẽ dạ ham này tầm tầm sao một spy tàu đấy vui mà còn là sẽ làm giá đấy hơi thì là gắt skin là thoát là vậy ngắm môi đâu tắt là sao vậy cái thu là cái mèo ôi tắt là sao vậy này đây ấy chắc cũng nas có tí hình dung làm đó
ꯃꯌꯥꯝ ꯁꯤꯡꯖꯨꯁꯦ ꯃꯣꯔꯣꯛ ꯈꯤꯇꯪꯗꯤ ꯁꯥꯔꯛꯄ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯍꯪꯒꯥꯝ ꯈꯔ ꯂꯦꯝꯃꯦ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯤꯅꯣꯗ ꯂꯥꯏꯅ ꯃꯔꯨꯞ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ